ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯋꯥꯏꯗ ꯊꯥꯖꯕꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯥꯈꯤ ꯄꯤꯖꯅꯤꯡꯕ ꯕꯥꯏꯕꯜꯒꯤ ꯄꯣꯔꯁꯟ ꯑꯗꯨꯗꯤ ꯑꯥꯏꯖꯥꯌꯥ ꯆꯦꯞꯇꯔ 63 verses 9 and 10 ꯑꯁꯤꯅꯤ ꯇꯥꯃꯤꯟꯅꯁꯤ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯋꯥꯕꯤꯈꯤ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯁꯔꯒꯗꯨꯠꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯈꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯆꯥꯟꯕꯤꯕꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯈꯤ ꯃꯃꯥꯡꯉꯩꯒꯤ ꯅꯨꯃꯤꯠ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯄꯣꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯋꯥꯍꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯁꯣꯛꯅꯈꯤ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ 아멘. ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯌꯥꯕꯤꯗꯨꯅ ꯅꯅꯥꯏꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩ ꯈꯖꯤꯛꯇꯪ ꯁꯥꯈꯤ ꯄꯤꯖꯒꯗꯕ ꯄꯥꯡꯕꯤꯌꯨ ꯅꯆꯥꯕꯨ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯗ ꯆꯤꯡꯕꯤꯌꯨ ꯑꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ 이붕어는 나나이부 시진나비요 하이도나 나짜누파 프라부 지수 크리스트기 밍다니저리 아멘 ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯁꯦ ꯄꯥꯞꯀꯤ ꯃꯔꯝꯅ ꯂꯣꯏꯕ ꯅꯥꯏꯔꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯃꯛꯁꯨ ꯄꯥꯞꯀꯤ ꯃꯔꯝꯅ ꯂꯣꯏꯕ ꯅꯥꯏꯔꯒꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯕꯤꯔꯛꯇꯨꯅ ꯊꯥꯖꯕ ꯃꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯁꯤ ꯄꯤꯕꯤꯔꯝꯂꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯡ ꯃꯥꯒꯤ ꯈꯨꯠꯇ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯒꯤꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯁꯤꯖꯤꯟꯅꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯇꯧꯒꯨꯝꯁꯤ ꯃꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯃꯔꯝꯅ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯍꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯍꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯩ ꯑꯗꯨ ꯑꯣꯏꯖꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯑꯁꯤꯅ ꯏꯁꯣꯔꯅ ꯑꯩꯕꯨ ꯄꯦꯟꯕꯤꯔꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯌꯥꯕꯤꯔꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯒꯦ ꯍꯥꯏꯕꯕꯨ ꯏꯁꯣꯔꯗ ꯑꯩꯅ ꯅꯤꯖꯕ ꯑꯗꯨ ꯏꯁꯣꯔꯅ ꯄꯤꯕꯤꯔꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯖꯔꯕ ꯍꯛꯆꯥꯡꯒꯤ ꯑꯩꯒꯤ ꯀꯟꯗꯤꯁꯟ ꯑꯁꯦ ꯐꯅ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯌꯥꯕꯤꯔꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯄꯦꯟꯕꯤꯔꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯅꯤꯖꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯕꯤꯔꯕꯁꯨ ꯍꯛꯆꯥꯡ ꯐꯅ ꯊꯝꯕꯤꯔꯕꯁꯨ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯕꯤꯔꯕꯁꯨ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯄꯨꯟꯁꯤ ꯑꯩꯒꯤ ꯂꯝꯆꯠ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯕꯣꯔ ꯐꯪꯉꯤ ꯍꯥꯏꯅ ꯍꯔꯥꯎꯕꯗꯨꯅ ꯌꯥꯔꯕ꯭ꯔꯥ ꯑꯩꯅ ꯆꯠꯂꯤꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯨꯟꯁꯤꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯁꯦꯝꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯌꯥꯎꯔꯕꯒꯦ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯒ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯇꯠꯇꯅ ꯆꯦꯛ ꯇꯧꯖꯒꯗꯕꯅꯤ ꯃꯔꯨꯞꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯎꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯦ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯑꯁꯥꯎꯕꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯨꯡꯂꯕꯁꯨ ꯅꯍꯥꯛꯅ ꯅꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯪꯖꯔꯕꯁꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔꯅ ꯅꯪꯕꯨ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ ꯃꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯖꯔꯤ ꯃꯤꯌꯥꯝꯗ ꯅꯤꯕ ꯐꯪꯂꯕ ꯑꯋꯥꯠ ꯑꯄꯥ ꯍꯦꯛꯇ ꯊꯝꯕꯤꯗ꯭ꯔꯕ ꯅꯥꯕ ꯍꯦꯛꯇ ꯌꯥꯎꯗ꯭ꯔꯒ ꯍꯦꯛꯇ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗꯨ ꯊꯨꯡꯉꯒ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯁꯤꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯅꯤ ꯃꯗꯨꯃꯛꯅ ꯏꯁꯣꯔꯅ ꯑꯩꯕꯨ ꯌꯥꯕꯤ ꯅꯨꯡꯁꯤ ꯄꯦꯟꯕꯤ ꯍꯥꯏꯕꯁꯤꯗꯤ ꯕꯥꯏꯕꯜꯒ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯕ ꯊꯕꯛꯅꯤ ꯌꯦꯁ ꯑꯁꯨꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯃꯁꯤꯒꯤ ꯁꯔꯃꯟ ꯑꯁꯤ ꯊꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃꯗꯁꯨ ꯑꯩꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯋꯥꯔꯅꯤꯡ ꯕꯥꯏꯕꯜꯅ ꯄꯤꯕꯤꯕ ꯑꯗꯣ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯒꯤꯗꯤ ꯅꯤꯖꯕ ꯍꯦꯛꯇ ꯐꯪꯉꯤ
ꯃꯤꯒꯤꯗꯤ ꯍꯛꯆꯥꯡꯁꯨ ꯑꯗꯨꯝ ꯐꯅ ꯊꯝꯕꯤ ꯃꯈꯣꯏꯒꯤꯗꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯂꯩꯍꯟꯗꯦ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕꯤꯈ꯭ꯔꯕꯅꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛꯁꯨ ꯊꯦꯡꯅꯩ ꯑꯋꯥꯠꯄꯁꯨ ꯊꯦꯡꯅꯩ ꯃꯥꯏꯊꯤꯕꯁꯨ ꯊꯦꯡꯅꯩ ꯀꯌꯥꯔꯛ ꯍꯟꯅ ꯅꯤꯖꯔꯦ ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯐꯥꯎꯕꯁꯨ ꯐꯪꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯏꯁꯣꯔꯅ ꯌꯥꯕꯤꯗ꯭ꯔꯦ ꯑꯩꯁꯦ ꯏꯁꯣꯔꯅ ꯄꯦꯟꯕꯤꯗ꯭ꯔꯦ ꯑꯩꯁꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯁꯨꯝ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯁꯣꯟꯊꯗꯨꯅ ꯙꯔꯃ ꯆꯦꯟꯕ ꯊꯕꯛꯇꯤ ꯇꯧꯖꯔꯕꯁꯨ ꯕꯥꯏꯕꯜꯅ ꯌꯥꯔꯤꯕꯅꯤ ꯌꯥꯅꯕꯅꯤ ꯕꯥꯏꯕꯜꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯃꯤꯁꯤꯡꯗꯤ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯃꯥꯒꯤ ꯃꯐꯝꯗ ꯕꯣꯜ ꯐꯪꯗꯕꯒꯨꯝꯅ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯄ꯭ꯔꯦꯌꯔ ꯑꯗꯨꯒꯤꯗꯃꯛ ꯅꯤꯟꯗꯥ ꯇꯧꯔꯒ ꯊꯃꯣꯏ ꯀꯥꯏꯅ ꯁꯣꯟꯊꯅ ꯍꯤꯡꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯨ ꯂꯩꯔꯝꯒꯅꯤ ꯈꯔꯅ ꯍꯔꯥꯎꯅ ꯂꯩꯕꯒꯨꯝ ꯃꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯑꯋꯥꯠ ꯑꯄꯥ ꯑꯅꯥ ꯑꯌꯦꯛ ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗꯕ ꯃꯔꯝꯅ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯁꯣꯟꯊꯔꯒ ꯂꯩꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯍꯛꯆꯥꯡ ꯀꯌꯥ ꯐꯕ ꯑꯩ ꯑꯣꯏꯖꯗ꯭ꯔꯕꯁꯨ ꯑꯋꯥꯠꯄ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯥꯏꯊꯤꯕ ꯀꯌꯥ ꯅꯪꯂꯕꯁꯨ ꯏꯁꯣꯔꯅꯅꯦ ꯅꯪ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯥꯂꯦꯝꯗ ꯊꯥꯖꯕꯗ ꯐꯥꯎꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯦ ꯅꯪ ꯑꯩꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯅ ꯃꯀꯣꯛꯇ ꯊꯝꯕꯤꯕ ꯃꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯂꯣꯏꯗꯕꯅꯤ ꯃꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯈꯜꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯒ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒ ꯑꯅꯤꯁꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯤꯑꯣꯏꯕꯅ ꯃꯄꯥꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯃꯅꯨꯡꯗ ꯌꯦꯡꯉꯤ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯗꯤ ꯊꯃꯣꯏꯕꯨꯇ ꯌꯦꯡꯉꯤ ꯄꯨꯛꯅꯤꯡꯕꯨꯇ ꯆꯥꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯖꯦꯔꯦꯃꯌꯥ 17ꯒꯤ 10ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯤꯑꯣꯏꯕꯅ ꯃꯄꯥꯟ ꯊꯣꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗ ꯌꯦꯡꯉꯤ ꯑꯥꯏꯖꯦꯌꯥ 16ꯒꯤ 7ꯗ ꯎꯕ ꯐꯪꯉꯤ ꯉꯁꯤꯒꯤ ꯕꯤꯁꯣꯏ ꯑꯁꯤꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤꯗꯤ ꯃꯊꯛꯇ ꯑꯩꯅ ꯋꯥꯍꯧꯗꯣ ꯑꯣꯏꯅ ꯍꯥꯏꯗꯣꯛꯆꯈ꯭ꯔꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯁ ꯏꯟ ꯗ ꯋꯥꯏꯜꯗꯔꯅꯦꯁ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯃꯥꯡꯈ꯭ꯔꯕꯁꯤꯡ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯗ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦ ꯊꯤꯝ ꯑꯁꯤ ꯁꯟꯗꯣꯛꯄ ꯌꯥꯅꯅꯕ ꯃꯌꯥꯝꯅ ꯇꯥꯕꯗ ꯑꯅꯧꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯅꯁꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯖꯅꯕ ꯑꯣ ꯇꯤꯒꯤ ꯕ꯭ꯔꯤꯞ ꯁꯃꯔꯤ ꯑꯗꯣ ꯑꯩ ꯁꯝ ꯃꯤꯅꯠꯁꯇ ꯑꯩ ꯍꯥꯏꯖꯒꯦ ꯂꯣꯏꯅ ꯅꯠꯇꯦ ꯑꯣ ꯇꯤꯒꯤ ꯐꯖꯅ ꯂꯣꯏꯐꯥꯎ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯦꯟꯅ ꯁꯝ ꯃꯤꯅꯤꯠ 2-3ꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯠ 2 ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯐꯥꯔꯁ ꯄꯥꯔꯠ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯐꯥꯔꯁ ꯄꯥꯔꯠ ꯑꯗꯨꯗꯤ ꯏꯖꯔꯦꯜꯁꯤꯡꯅ ꯏꯖꯤꯞꯇꯒꯤ ꯀꯅꯥꯟꯗ ꯂꯥꯛꯈꯤꯕ ꯑꯗꯨꯅꯤ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯏꯁꯣꯔꯒꯤ ꯃꯉꯥꯜꯂꯣꯝꯗ ꯅꯤꯡꯇꯝꯕꯔꯣꯝꯗ ꯈꯣꯡꯁꯥꯜꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤ ꯑꯩꯒꯤ ꯊꯤꯝꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯊꯝꯖꯔꯤꯕꯁꯦ ꯖꯦꯅꯦꯁꯤꯁ ꯃꯩꯍꯧꯔꯣꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯀ꯭ꯔꯤꯌꯦꯁꯟ ꯂꯩꯁꯦꯝꯕꯗꯒꯤ ꯍꯧꯏ ꯃꯊꯪꯗ ꯀ꯭ꯔꯤꯌꯦꯁꯟ ꯑꯣꯐ ꯃꯦꯟ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕꯤꯕ ꯃꯤ ꯁꯦꯝꯕ ꯖꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯎꯄꯥꯜ ꯋꯥꯄꯥꯜ ꯁꯦꯝꯕ ꯂꯣꯏꯔꯒ ꯃꯤ ꯁꯦꯝꯕ ꯑꯗꯨꯗꯒꯤꯗꯤ ꯇꯦꯝꯞꯇꯦꯁꯟ ꯑꯦꯟ ꯐꯣꯜ ꯃꯤꯑꯣꯏꯕꯅ ꯑꯊꯦꯝꯕꯗ ꯑꯃꯁꯨꯡ ꯄꯥꯞꯇ ꯇꯨꯈ꯭ꯔꯤꯕ ꯑꯗꯨ ꯂꯥꯛꯏ ꯃꯩꯍꯧꯔꯣꯟꯒꯤ ꯆꯦꯞꯇꯔ 18 ꯐꯥꯎꯕ ꯑꯁꯤꯗꯤ ꯋꯥꯔꯜ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯆꯠꯊꯩ ꯃꯩꯍꯧꯔꯣꯟꯒꯤ ꯆꯦꯞꯇꯔ 12ꯗꯒꯤꯗꯤ ꯏꯁꯣꯔ ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯤꯁꯤꯡ ꯑꯗꯣ ꯇꯣꯉꯥꯟꯅ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯌꯥꯕ ꯃꯤ ꯑꯗꯨ ꯈꯟꯗꯣꯛꯂꯦ ꯍꯥꯏꯔꯒ ꯍꯥꯏꯕ ꯏꯟꯕ ꯖꯥꯇꯤ ꯑꯃꯕꯨ ꯃꯥꯒꯤ ꯑꯣꯏꯅ ꯈꯟꯗꯣꯛꯆꯔꯒ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯕꯤꯗꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯕꯤꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯕꯤꯕ ꯍꯧꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯍꯥꯟꯕꯗ ꯏꯁꯣꯔꯅ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯈꯟꯗꯣꯛꯈꯤ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯏꯁꯥꯛꯄꯨ ꯏꯁꯣꯔꯅ ꯈꯟꯗꯣꯛꯈꯤ ꯏꯁꯥꯛꯀꯤ ꯃꯆꯥ 2 ꯂꯩꯔꯝꯃꯤ ꯑꯃꯅ ꯖꯥꯀꯣꯕ ꯑꯃꯅ ꯏꯁꯥꯎ ꯑꯗꯨꯕꯨ ꯖꯥꯀꯣꯕꯄꯨ ꯏꯕꯨꯡꯉꯣꯅ ꯈꯟꯗꯣꯛꯈꯤ ꯖꯥꯀꯣꯕꯀꯤ ꯃꯃꯤꯡ ꯑꯁꯦ ꯖꯦꯀꯣꯕ ꯍꯥꯏꯔꯝꯕꯗꯒꯤ ꯏꯁ꯭ꯔꯥꯑꯦꯜ ꯍꯥꯏꯅ ꯀꯧꯈꯤ ꯏꯁ꯭ꯔꯥꯑꯦꯜꯒꯤ ꯃꯆꯥ 12 ꯂꯩꯔꯝꯃꯤ 12 ꯑꯗꯨꯅ ꯁꯂꯥꯏ 12 ꯑꯣꯏꯔꯛꯈꯤ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯆꯥꯛ ꯇꯥꯡꯕ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯏꯁ꯭ꯔꯥꯑꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯖꯣꯁꯦꯐꯀꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏꯔꯒ
Egypta khunda leitaduna chaktangba loiba ngaiba oina leiki haibase khoina ui matang asda makoina khongsanbagi Egyptana mathang chatkiba Egypta chatkiba ado madugi matungda Egyptagi makoina amuk minai oina mafam aduda Joseph sirba matung Pharaoh su sikraba matungda anouba Pharaoh na makoibu minai oina thambiba matam maduda sahi chamri ga kunthra do makoina kapna khudang pifam naina saifam naina phuraga sisi singamda hingsi hingamda yamna wana len khraba matungda kapcha laujabadagi isorna Moses pu khandok pire haraga makoibu amuk wasak pikraba lam Abraham da wasak khraba Isaac da wasak khraba amadi Jacob da wasak pikraba wasak pibagi lam Canaan aduda Mosina moibu chingi haraga porkhibado aikoina uba fangi wilderness ta lamjau lamhangda makoina sahi nifudu yamna nungsiba maong amada khongsanki makoina Exodus khongsanba Leviticus lichatlon Singtharon Numbers amasung Deuteronomy Anisuba wayalon hairiba lairik mari se phawna makoina sahi nifu chupna lamjau lamhangda khongsalaki Moses na sirba matungda Joshua gi lairik asidadi Joshua na amuk makoi puno puwasak pibagi lam Canaan aduda pusanbiki nungsirba marup sing haujikti masigi makhadi ai lijararoi maramdi ai sermon ase thim ase lakpa yanaba matek ase aina panjarambani o tigi wari lijararoi makha tana sermon gi thim asidang panjaba yanaba aina Egypt gi Canaan da lakiba asi kot tawjabani sanglaba sahi nifugi khongchatto makoini isorga karamna mari thamnaki haibase Bible na mayek sengna takpiri First Corinthians gi 1 5 fawbas da samjalle haraga khoina uba fangi kari ui makoi bu isorna khwaidagi nungsibiki mahaktagi oina naba makoi bu khandokhi haibi indabagi dandi oina minai mingthol phangduna sahi chamri ga kunthra kaplakpagi khudang pifamdo ibungona taithokbiki Pharaoh gi sipai sina nungsi haitana phukibagi saifam pomna magado ibungona chamthokbiki Isorna makoibu numidangda maibun oina ayuk nungthilda leichingi yumbi oina makoibu chingbirakhi angakpa khongsanba amani angakpa lamjau lamhangi khongchat ama oiki mi kanglup ama yamna nungsina isormakna atiyada maibul oina leichil oina chingbiraga chatkibase itihasta angakpani Egypt thadoktuna maramdam tana khongsanba haurkiba mikupto kayagi matik phajaramgani kayada haraujaramgani makoina leichilgi makhada leiduna samudragi iyai lanthoki makoina leichilgi manungda baptize lominaki chahini phu makoi punna thawai gi oiba mana chaminaki makoina makoigi tung illiba thawai gi nungjaudagi thawai gi oiba ising thakminaki marupsing nungjau adudi Krista oirammi sanglaba khongchat chahini phu aduda makoigi purit amatta mankhide makoigi purit phiron segai khide makoigi purit kudam amatta sutat khide makoigi sandal khongop mankhide segai khide makoina haijaba makoina nijaba khudingmak pibikhi makoigi damak red si mayaida leikangi lambi sembikhi isorna numit ado kya harau jarumgani marupse Egypt ki Pharaoh amadi magi lanwi singna ising aduda leikangi lambi aduda Israel singi tanaba matung induna kumtharuba matamdadi ising adu taisallakuna samudrana yotki tumna makoigi sagol lanwi sing dolai pomna thang haiba sing loina ta haiba sing mangki aduda sunate akhaba hu chenba ising adubusu ibungona ne athumba ising ohen biki makoida chanaba leiruktrabada lamjau lamhangda murum sonba horokpa matamda sarga dut singi chinja adubu nong chubagum chahi nifu chupna ibungona thadabirakhi leikang lada khorang laba matamda kristana nungjau oina makhoi mangda lepikhi
ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯌꯩꯕ ꯃꯇꯝꯗ ꯏꯁꯤꯡ ꯊꯣꯛꯂꯛꯈꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯃꯥꯂꯦꯛꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯃꯧꯁꯤꯒꯤ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯃꯥꯂꯦꯛꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯟ ꯉꯝꯈꯤ ꯃꯆꯤꯟ ꯃꯅꯥꯎꯃꯛ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯦꯔꯤꯌꯝꯅ ꯃꯣꯖꯦꯁꯄꯨ ꯀꯜꯂꯛꯑꯦ ꯍꯥꯏꯔꯒ ꯃꯣꯖꯦꯁꯇ ꯎꯁꯤꯠꯇꯅ ꯆꯩꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯀꯨꯁꯇꯤ ꯂꯩꯅꯥ ꯄꯛꯈꯤ ꯃꯣꯖꯦꯁꯅ ꯏꯁꯣꯔꯗ ꯃꯆꯦꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯤꯒꯤ ꯑꯅꯥꯕ ꯐꯈꯤ ꯅꯪ ꯈꯛꯇꯅ ꯏꯁꯣꯔꯅ ꯂꯣꯏꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥꯡꯂꯨꯞ ꯑꯃ ꯊꯣꯛꯂꯛꯈꯤ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕ ꯀꯣꯔꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯣꯖꯦꯁꯄꯨ ꯁꯤꯡꯅꯈꯤ ꯃꯥꯏꯀꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯦꯞꯅꯅꯕ ꯅꯤꯡꯅ ꯁꯪꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔꯅ ꯌꯥꯊꯪ ꯄꯤꯈꯤ ꯀꯣꯔꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝ ꯆꯦꯛꯈꯥꯏꯔꯛꯂꯒ ꯂꯩꯅꯨꯡꯗ ꯍꯤꯡꯅ ꯌꯣꯠꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯙꯨꯞ ꯊꯥꯈꯤꯕ ꯀꯣꯔꯥꯒꯤ ꯃꯤ 150 ꯃꯩ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯊꯦꯛꯈꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯉꯛꯄ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯥꯔꯣꯟꯒꯤ ꯆꯩꯁꯨꯗꯣ ꯃꯌꯣꯟ ꯆꯣꯡꯂꯛꯈꯤ ꯃꯤꯁꯤꯡꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯛꯄ ꯊꯕꯛ ꯇꯧꯕꯤꯕ ꯑꯣꯏꯔꯕꯁꯨ ꯇꯠꯇꯅ ꯏꯁꯣꯔꯕꯨ ꯁꯥꯎꯍꯟꯗꯨꯅ ꯏꯁꯣꯔꯗ ꯁꯤꯡꯅꯈꯤ ꯊꯥꯖꯗꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯦꯛꯇ ꯎꯠꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯁꯥꯎꯔꯗꯨꯅ ꯃꯍꯨ ꯀꯟꯕ ꯂꯤꯟꯁꯤꯡ ꯊꯥꯔꯛꯂꯦ ꯍꯥꯏꯔꯒ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯛꯄ ꯊꯕꯛ ꯇꯧꯕꯤꯔꯕꯁꯨ ꯀꯔꯤꯃꯠꯇꯁꯨ ꯏꯁꯣꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯇ꯭ꯔꯕ ꯊꯥꯖꯕ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯃꯥꯡꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯂꯤꯟꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯂꯒ ꯏꯖꯔꯦꯜꯁꯤꯡꯕꯨ ꯆꯤꯛꯈꯤ ꯃꯤ ꯌꯥꯝꯅ ꯁꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯖꯦꯁꯅ ꯄꯤꯊ꯭ꯔꯥꯏꯅ ꯂꯤꯟ ꯑꯃ ꯁꯥꯔꯦ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯗꯒꯤ ꯆꯩ ꯑꯃꯗ ꯊꯦꯠꯂꯒ ꯃꯗꯨ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯂꯤꯟꯅ ꯆꯤꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯥꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯂꯤꯟ ꯑꯗꯨ ꯌꯦꯡꯕ ꯃꯤꯀꯨꯞꯇ ꯍꯨ ꯀꯣꯛꯈꯤ ꯍꯤꯡꯕ ꯐꯪꯖꯈꯤ ꯑꯉꯛꯄ ꯏꯁꯣꯔꯒꯤ ꯊꯕꯛ ꯃꯈꯣꯏꯅ ꯎꯖꯈꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯃꯈꯣꯏꯃꯨꯛ ꯃꯤꯔꯥꯀꯜ ꯎꯈꯤꯕ ꯑꯉꯛꯄ ꯎꯖꯈꯤꯕ ꯃꯈꯣꯏꯃꯨꯛ ꯍꯤꯂꯤꯡ ꯐꯪꯈꯤꯕ ꯃꯈꯣꯏꯅ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯋꯥꯠꯇꯅ ꯄꯤꯕꯤꯈꯤꯕ ꯀꯔꯝꯕ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨꯅꯦ ꯃꯔꯨꯞꯁꯤꯡ ꯆꯦꯛꯂꯥꯎꯕꯤ ꯆꯥꯅꯤꯡꯉꯦ ꯄꯤꯈꯤ ꯃꯅꯥ ꯐꯪꯉꯦ ꯄꯤꯈꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯇꯧꯈ꯭ꯔꯕꯅꯤ ꯏꯁꯣꯔꯁꯦ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯉꯤ ꯃꯈꯣꯏꯅ ꯐꯪꯗꯦ ꯍꯥꯏꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯃꯈꯣꯏꯃꯨꯛ ꯅꯨꯡꯁꯤꯕ ꯖꯥꯇꯤꯁꯦ ꯃꯥꯂꯦꯝꯗ ꯃꯇꯝꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯌꯦꯡꯕ ꯀꯥꯟꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯎꯠꯄꯤꯔꯤꯕ ꯃꯤꯔꯥꯀꯜ ꯊꯧꯖꯥꯜ ꯈꯨꯗꯤꯡꯃꯛꯇꯣ ꯃꯈꯣꯏꯕꯨ ꯏꯁꯣꯔꯅ ꯄꯦꯟꯕꯤꯕꯒꯤ ꯄꯤꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯎꯠꯂꯤꯕ ꯑꯉꯛꯄꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯎꯠꯄꯁꯨ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯄꯦꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯍꯟꯈꯤꯕꯗꯣ ꯄꯦꯟꯕꯤꯕꯒꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯌꯥꯕꯤꯕꯒꯤ ꯅꯠꯇꯦ ꯃꯁꯤꯅꯤ ꯈꯪꯖꯤꯟꯒꯗꯕꯁꯦ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯩꯅꯗꯕ ꯄꯥꯝꯗꯕ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯃꯤꯀꯨꯞꯇꯨꯗ ꯃꯈꯣꯏꯅꯗꯤ ꯍꯔꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯄꯦꯟꯗꯅ ꯆꯠꯃꯤꯟꯅꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯎꯈꯤ ꯍꯦꯕ꯭ꯔꯨ 3:17 ꯀꯅꯥꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯆꯍꯤ 90 ꯁꯥꯎꯈꯤꯕꯒꯦ ꯄꯥꯞ ꯇꯧꯗꯨꯅ ꯂꯝꯍꯥꯡꯗ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯈꯤꯕ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯠꯇ꯭ꯔꯥ इब्रिया 3:13 ꯏꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯨꯅ ꯏꯁꯣꯔꯕꯨ ꯌꯥꯕꯤꯕ ꯄꯨꯟꯁꯤ ꯏꯁꯣꯔꯅ ꯄꯥꯝꯕ ꯂꯝꯆꯠ ꯑꯗꯨ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗꯨꯗ ꯍꯛꯆꯥꯡꯒꯤ ꯕ꯭ꯂꯦꯁꯤꯡ ꯍꯛꯆꯥꯡꯒꯤ ꯕꯣꯔ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯅꯤꯡꯉꯛꯄꯗꯣ ꯊꯨꯡꯗ꯭ꯔꯒ ꯁꯥꯎꯕ इजिप्त हनख्रगे हेक्ता हाइबा अपाम हक्चांगी पोट ngata खंदुना ईश्वर हक्चांगी पोट ngata निजके थवाईगी बोर अमत्त नी हाइबा उदे अदुना ईश्वर की मियंग मखोई थाजदबा मी सिंह हाइना ईश्वरना टाइटल मिंगथोल पीकी इकाई निगाई मसक ओइकी लेचिन खल्ले मैबुल लोइनसु nganbire मी लाख मंगा तरुक तो कया नुंगाइना इंगना चटपा ओइना लापना उबा ओइरबसु ईश्वरना सिंगबीबा मी सिंग अमा चलिसे हाइदुना जात कयाना थबा येना दुना अंगकपनी हाइदुना किनबा ओइरबसु मनुंगददि लेइनरिबा इजराइल सिंग अमसुंग ईश्वरगी रिलेशनशिप अदुदि यामना पेंदे यानदे यामना फत्तबा रिलेशनशिप नि मरुप सिंग नंगना ngasi apam apam नीरसु तौनिंगबा तौरसु हक्चांग फरसु नंगबु नुसिबिरी खनबदि खनगनु
ꯅꯪꯒ ꯏꯁꯣꯔꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯣ ꯏꯖꯔꯦꯜꯁꯤꯡꯗꯣ ꯂꯩꯆꯤꯟꯅ ꯃꯩꯅ ꯆꯤꯡꯕꯤꯗꯨꯅ ꯆꯠꯄ ꯑꯣꯏꯔꯕꯁꯨ ꯍꯨꯒꯨꯝꯅ ꯇꯤꯟꯅꯕ ꯌꯥꯗꯅ ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯤꯟꯅꯕ ꯌꯥꯗꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯃꯅꯦ ꯃꯅꯨꯡꯗꯗꯤ ꯑꯗꯨꯒꯨꯝꯅ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯅꯤꯔꯤꯕ ꯄꯣꯠꯁꯦ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ ꯅꯤꯅꯔꯤꯁꯦ ꯏꯁꯣꯔꯅ ꯄꯤꯒꯅꯤ ꯄꯤꯕꯗꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯦꯟꯕꯤꯕꯒꯤꯗꯤ ꯅꯠꯇꯦ ꯃꯁꯤꯅꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯒꯗꯕ ꯏꯖꯤꯞꯇ ꯋꯥꯅ ꯃꯤꯅꯥꯏ ꯑꯣꯏꯔꯤꯉꯩ ꯅꯤꯡꯇꯝꯕꯒꯤ ꯃꯪꯂꯥꯟ ꯇꯠꯇꯅ ꯃꯈꯣꯏꯅ ꯃꯪꯖꯔꯝꯃꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯃꯄꯥ ꯃꯄꯨꯒꯤ ꯋꯥꯁꯛꯄꯤꯕ ꯂꯝꯗꯣ ꯀꯞꯆꯔꯝꯃꯤ ꯌꯦꯡꯂꯒ ꯑꯗꯨꯕꯨ ꯅꯤꯡꯇꯝꯕ ꯄꯤꯕꯤꯔꯒꯦ ꯍꯥꯏꯅ ꯀꯧꯊꯣꯛꯄꯤꯔꯛꯂꯕ ꯃꯇꯝꯗꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯏꯖꯤꯞꯀꯤ ꯐꯥꯔꯣꯕꯨ ꯍꯦꯟꯅ ꯃꯈꯣꯏꯅ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯒꯠꯂꯝꯃꯤ ꯏꯁꯣꯔꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯔꯝꯗꯝ ꯀꯅꯥꯗ ꯅꯣꯡꯃꯇꯁꯨ ꯃꯄꯨ ꯑꯣꯏꯅ ꯄꯥꯟꯕ ꯐꯪꯗꯅ ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏꯗ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯗꯅ ꯃꯈꯣꯏ ꯂꯣꯏꯅ ꯂꯝꯖꯥꯎꯗ ꯁꯤꯈꯤ ꯇꯨꯝꯅ ꯃꯥꯡꯉꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯅꯍꯥꯛꯅ ꯍꯛꯆꯥꯡꯒꯤ ꯕꯣꯔ ꯈꯛꯇ ꯐꯪꯂꯒ ꯍꯛꯆꯥꯡꯒꯤ ꯑꯄꯦꯟꯕꯗꯣ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯌꯥꯕꯤꯔꯤ ꯑꯩꯕꯨ ꯄꯦꯟꯕꯤꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯑꯩꯅ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯐꯪꯖꯩ ꯍꯥꯏꯅ ꯍꯔꯥꯎꯅ ꯊꯥꯒꯠꯇꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯥꯄꯜ ꯇꯧꯗꯨꯅ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯄꯣꯂꯣꯏꯗ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤꯀꯣ ꯏꯖꯔꯦꯜꯁꯤꯡꯅ ꯂꯝꯖꯥꯎꯗ ꯆꯍꯤ 40 ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯍꯛꯆꯥꯡꯒꯤ ꯕꯣꯔ ꯈꯛꯇ ꯅꯤꯖꯈꯤ ꯄꯤꯕꯁꯨ ꯂꯣꯏꯅ ꯄꯤꯕꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯦꯟꯗꯕ ꯌꯥꯗꯕ ꯂꯝꯖꯥꯎꯗ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯕꯁꯦ ꯋꯥꯁꯛꯈ꯭ꯔꯕ ꯐꯣꯡꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏ ꯑꯣꯏꯈꯤ ꯅꯍꯥꯛꯅ ꯍꯛꯆꯥꯡꯒꯤ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯖꯕ ꯃꯔꯝꯅ ꯏꯁꯣꯔꯅ ꯅꯪꯕꯨ ꯄꯦꯟꯕꯤꯔꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯃꯔꯨꯞꯁꯤꯡ ꯅꯍꯥꯛꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯕꯣꯔ ꯑꯗꯨ ꯅꯤꯖꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯍꯛꯆꯥꯡꯒꯤ ꯃꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯅꯍꯥꯛ ꯊꯋꯥꯏꯒꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕꯤꯌꯨꯀꯣ ꯅꯪꯅ ꯅꯤꯔꯤꯕ ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯅꯣꯡꯃꯗ ꯁꯦꯝꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯆꯥꯅꯕꯒꯤ ꯊꯛꯅꯕꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯊꯕꯛ ꯐꯪꯅꯕꯒꯤ ꯌꯨꯝ ꯁꯥꯅꯕꯒꯤ ꯄꯩꯁꯥ ꯄꯥꯏꯅꯕꯒꯤ ꯏꯆꯥꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡꯒꯤ ꯄ꯭ꯂꯥꯟ ꯉꯥꯛꯇ ꯇꯧꯔꯤꯕ ꯅꯪꯗꯤ ꯊꯋꯥꯏꯒꯤ ꯃꯤ ꯅꯠꯇꯦꯀꯣ ꯍꯛꯆꯥꯡꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯁꯦꯡꯅ ꯈꯪꯖꯤꯟꯕꯤꯌꯨ ꯄꯣꯂꯣꯏꯗ ꯌꯥ ꯀꯞꯄ ꯑꯃꯁꯨꯡ ꯌꯥ ꯀꯔꯛ ꯆꯤꯛꯄꯗꯣ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯛꯆꯥꯡꯒꯤ ꯕꯣꯔ ꯑꯗꯨꯗꯤ ꯐꯪꯂꯕꯁꯨ ꯐꯪꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯅꯝꯕꯔ 1 ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯗꯨꯗꯤ ꯊꯋꯥꯏꯒꯤ ꯕꯣꯔꯁꯦ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯍꯛꯆꯥꯡꯒꯤ ꯕꯣꯔꯗ ꯇꯤꯟ ꯇꯥꯅ ꯈꯣꯏꯗꯥꯖꯅ ꯄꯥꯝꯖꯕꯒꯨꯝ ꯃꯗꯨꯇꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯥꯏꯅꯤꯡ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯊꯋꯥꯏꯒꯤ ꯕꯣꯔ ꯑꯗꯨ ꯈꯛꯇꯕꯨ ꯄꯥꯝꯖꯕꯗꯣ ꯉꯁꯤꯗꯒꯤ ꯍꯧꯔꯁꯤ ꯅꯍꯥꯛꯅ ꯊꯋꯥꯏꯒꯤ ꯕꯣꯔ ꯊꯤꯔꯕ ꯏꯁꯣꯔꯅ ꯌꯥꯕ ꯂꯝꯆꯠ ꯆꯠꯂꯕ ꯉꯁꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯉꯁꯤ ꯑꯩꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯉꯁꯤ ꯑꯩꯅ ꯇꯨꯝꯂꯤꯕ ꯃꯑꯣꯡ ꯐꯝꯂꯤꯕ ꯃꯑꯣꯡ ꯆꯠꯂꯤꯕ ꯃꯑꯣꯡ ꯈꯜꯂꯤꯕ ꯃꯑꯣꯡ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄ꯭ꯔꯊꯅꯥꯒꯤ ꯄꯨꯟꯁꯤ ꯕꯥꯏꯕꯜ ꯄꯥꯕꯒꯤ ꯃꯑꯣꯡꯁꯤꯕꯨ ꯏꯁꯣꯔꯅ ꯄꯦꯟꯕꯤꯔꯤꯕ꯭ꯔꯥ ꯁꯤꯔꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯒꯤ ꯂꯝꯆꯠ ꯍꯥꯏꯕꯗꯨꯕꯨ ꯃꯁꯤꯕꯨ ꯁꯔꯒꯗ ꯆꯪꯒꯗꯕ ꯃꯤ ꯑꯃꯒꯤ ꯊꯕꯛꯂ ꯂꯝꯆꯠꯂ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯍꯥꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯈꯜ ꯊꯝꯕꯤꯌꯨ ꯃꯔꯨꯞꯁꯤꯡ ꯏꯁꯣꯔꯅ ꯄꯦꯟꯖꯕ ꯅꯨꯡꯁꯤꯖꯕ ꯖꯤꯁꯨꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯉꯣꯟꯗꯒꯤ ꯇꯝꯖꯕ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯏꯁꯣꯔꯅ ꯄꯦꯟꯖꯕ ꯅꯨꯡꯁꯤꯖꯕ ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄ꯭ꯔꯦꯌꯔ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯄꯔꯥ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯏꯁꯣꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯒꯦꯠꯁꯦꯃꯅꯤꯗ ꯃꯥꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯂꯗꯨꯅ ꯍꯨꯃꯥꯡꯅ ꯏ ꯑꯣꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯃꯄꯥ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯖꯈꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯔꯕꯗꯤ ꯀꯞ ꯑꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯈꯤ ꯒꯦꯠꯁꯦꯃꯅꯤ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯕꯗ ꯎꯁꯤꯜ ꯑꯣꯏꯒꯗꯕ ꯄꯨꯟꯁꯤ ꯊꯋꯥꯏ ꯊꯥꯒꯗꯕ ꯆꯩꯅꯥ ꯈꯥꯡꯒꯗꯕ ꯀ꯭ꯔꯣꯁ ꯄꯨꯒꯗꯕ ꯀ꯭ꯔꯣꯁꯇ ꯌꯥꯜꯂꯒꯗꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯂꯒꯗꯕ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯔꯛꯂꯕ ꯁꯦꯕꯣꯛꯁꯤꯡꯅ ꯊꯥꯗꯣꯛꯀꯗꯕ ꯃꯤꯀꯨꯞ ꯑꯗꯨ ꯂꯥꯛꯂꯕꯗ ꯍꯨꯃꯥꯡꯅ ꯏ ꯑꯣꯟꯕ ꯍꯥꯏꯕꯁꯦ ꯋꯥꯕꯒꯤ ꯄꯟꯈꯩ ꯊꯦꯡꯂꯕꯅꯤ ꯃꯔꯨꯞꯁꯤꯡ ꯊꯃꯣꯏ ꯁꯣꯛꯅ ꯍꯨꯃꯥꯡꯅ ꯏ ꯑꯣꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯆꯤꯛꯂꯕ ꯒꯦꯠꯁꯦꯃꯅꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯀꯞ ꯑꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯈꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯃꯥꯒꯤ ꯄ꯭ꯔꯥꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯦ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯅꯪꯒꯤ ꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ
masana yana cross tawkatuna saifam nairaba ibungona I taraba hakchang aduda lumlaba cross ado Golgotha gi lambi lukang tamna puki cross ta minungsi haitana yalaga khana noktuna awaba ngakta pibiraba matam aduda kanamatana magini haina manakta lepa uraktrabada cross mathakta ibungona khoganglaba atma aduna laurakhi ai khaurangi haibu hayasini ai khaurangi na man machinna haijarabada mapa ishwarna magi paukhum oina ising marik amatasu paukhum pibirakide cross mathakta thawai tharamdai mikup aduda waraba matamda machinna thokna laujaraki ipa aigi ishwar aibu karigi thadok pirino haina laurakhi prarthana tawjaraki adubu madugi paukhum adusu ishwarna pikide tuminna leiki Getsemani dagi khumkhidre ai khaurangi harbasu kasu hairakidre aibu karigi thadok pirino harasu ansar amata khumakte aigi nijaba aigi khaurangba kohan bidraba aigi awaba kohan bidraba aina laujaba thadok piganu harasu karimata pakhum pirakidraba maramna Jesus Christ se ishorna nungsidre penbidre mabu yabidre haina khoina laugadra marupsing Mana kapjaba laujaba nijaba paukhum amata ishorna khumbide haidunabu ai khoina Jesus bu ishorna penbide nungside yabide haigadoribra Still, ishorna khwaidagi nungsijaba khwaidagi penjabado malemgi leimai thak asida Jisu natana hojiksu atai amata natte marupsi adugumna Israel singna sahini pulamjau da nijaba khuding ishorna loina paukhumbi ibungo Jisu gi ona taina bata makoina pamba pibiki haiba khudimu ishorna tawbiki angakpa yamna tawbiki ishor mangna makoibu chingbi bani Leichil loina mai oina makhoi singbi khi bane ishorna chatmin na khongchat oiki makoina hakchangi oiba bor khudingba ado loina phangjaki adom oina mak ishorna still khwaidagi yadaba khwaidagi pentaba soidana lamjawda hatkani haina lepkraba adumatik hatningba mi ado makhoi oiki yengbadadi lapna yengbadadi ishorga makhoiga punna chatminai mai oina numidangda ayuk nungthil maisagi matamda leichil loina adum chatli kanana su sokpa ngamde ki ishorga chatminnabani haidan adubu nunggi relationship adudi yam phatte adugumna marupsing ai sermon asu loisalagle nangna nija bado loina phangbagi maramna ishorna yabiri penbiri haina mina di uba yai khangdaba mina di adubu manunggi nanga masung ishorgi relationship adudi Bible da iriba aseng lamchat ado tanbagi mahut Jesus Christ manba punsi ado thibagi mahut ibungogi I tariba khongpham adugi khongul liduna cross puraga chatke haiba khandi khandana hakchangi apama phanglaga nungaina leithoktuna ishorna yabiri haiba dudi poloida kapana tana ya karkak chikpada tana karimata thoklaroi aduna ishorna makhoibu bor khudingmak aduga loinana Israel singado angakpat khuding miracle khuding sargagi dut singi chinjak sing nungjawdagi ising chaklawbi pijaki red sea khaidoki Jordan khaidoki angak pa akhabi ising thumanki lan tawki limna chikpadabu pithagi lin ulaga loina kanbiki angak pa pumnamak makhoigi oiki nijaba khutingmak makhoidi loina phangki adubu pumnama ado ishorna khwaidagi yadaba mi oina pibikiba ngaktani penbagidi natte Marupsing Israel sing ukiba ishorgi miracle sing do aigi punsida aidi imitta uzadri aigi ishor su uzadri rechi khaidokpasu ai uzadri nungjawdagi ising tholokpadasu aigi punsida ti thengnadri sargagi mana dutsingna chaba chinja ado thadabiri haibado aingodadi nongmatasu thadarakthri angakpa miracle mayam ama uzare hairaga bor mayam ama phangjaraga bor sing adugo loina panthung pham yodana lama khangda manga dabagi sarupudi aigi tamaktadi ishorgi mangda aina haijari ai miracle su uzaroi hakchang phabatusu ai pamjati taibang pan gi oiba ngasigi hayengi aigi bor sum hakchang gi oiba isagi sugi adum khandura laibasu aidi tawjaroi adugi mahutta aidine thawai gi bor ni jaraga ibungone yabiba punsi aduda isa singbusu semgat piraga
Ibungona penbiba mi adu oija horaga nungsibiba mi oina chanbiba mi oina yabiba mi oina ibungogi ningba ado taujaraga lomba naidaba pantungdo yaujage ai lomba naidana ipagi nakta harauna mitki pita da hingba lom naidraba punsi ado phangjage haibase tolaba aigi prathna ne marupsi khongsan bagi wari ase pabada angakpa amakhakti aina thengnathi madudi karino Deuteronomy gi 2 gi 14 se paba kanta Kadesh Barnea dagi Zeret ki singkhong phawba se makoina phajana chatpa matamda 1 week te yoba lamni sangabada tha ama hairase adubu sutnagi Kadesh Barnea dagi na Zeret ki singkhong ado yobada Lanthokpa phawbada sahi kunthraga nipan makoina chatki 1 week ki lambi ni kanagumana khongna chalagana 2-3 days ki lambi ne base Kadesh Barnea haibase atai nate welcome to Kanan haina thariba hek gate adubuni Kadesh Kanan gi thong dune welcome gi madudagi na Zeret singkhong adu phawdang chatpada hapta amai se sangaba tha amasu changalo adubu sahi kunthraga nipan makoina chatki marup sing phaglang aduda khong ani khak step ani khak kalaga adum kana lerebadu sahi kunthani pan changna chakhibado angakpa khongchatni manungi artha lei manungi madugi wari lei madu matangdi aroibada I hajiramge Kadesh Barnea di Kadesh Barnea was the entry into the promised land adubu ishorna makoibu lamjau lamhangda amuk koina puthokpikhi marup seng madugi maramdi number 1 makoigi thajadaba pukningdo hongbagi matam pibiribane natragadi tumna makoi hatle ha kan changdaba yada pukning hongagana hatloi doriba ngasi hekta pukning hongi haraga ngamoi dobanina thajadaba jerel sing ado sahi kunthraga nipal chance pibiye pukning hongba yabra koina puthoka adubu hongkhitiye makoi thajkhitiye marup sing hakchangi bor adum still makoi hakchangi oiba ngakta khallaga pamaga leiki isor thajabagi oiba punsi ado makoi apply tawba ngamkhite number 2 haibi indaba ahan bagi generation sing ado tumna lamjaw lamang da puning hongdragadi hato e haraga second generation anoba naha sing sahi kundagi kun suraba sing ado 38 years tu manungdadi mature yam oire dana makoi aduna sahi kundagi na kunthani pu yangkai phawgi masa pharaba kangbu ma 38 years sang semgat piraga kanan bu joy tongnana bagi plan ado sahi kunthani pandugi manungta phattaba singna puning hongjanaba aduga anoba generation ado haibi indragana tumna manghallaga semgat pinanabagi tamak 38 years to isorna khangbiki God was patient isor se yamna khangba kanba haiba mi amani haba se koin uwa phange taibang panbagi bor hakchang yoiba bor khakta pamba thajabada thabak yaudraba Israel singdo sahi kungi mathakta leiba mi pomnamak lamjaw lamhangda tumna mangki marup sing red sigi miracle do aremba loina ohenkhre uchek cheklaubi koil pijakhiba singatu su aremba takre akhabi simbu thumhanbi khibado artha thoktre makoida leichingi yumbi su makoina karimata meaning ohi lehen khidre maibul loina makoibu singbiriba adusu makoina karimata ikai khumdaba utkidre nungjaudagi sing thakibada su kanadaba ohenki makoigi wari se bible da irambagi maramdi aikoina makoigum oidanaba ngasi su aikoina oiriba se makoina oiriba duga manarabadi chamdok cha honabagi section jananabagi damakni haina first Corinthians gi 1 first Corinthians gi 10 gi 11 da iduna lay pabiyo marup sing hakchangi bor haibadi lanthum ina khunba good health hakchang phaba men's honor mini kai khumnabiba popularity miyam mamangda aina hekta mina sinthana biba pamba mi oirabadi nangsu aisu aroibadane amangba lokani Galatia 6 ki 8 ta yawbani lanthum hakchang ki oiba hakchang phaba mini kai khumnaba popularity pamaga hakchang da maru hunba mi oirabadi aikoi aroibada amangba lokani adubo aikoina pungning hongduna thajadaba lamchat ado
थादोए हारगा थाजबगी लमचत अदो चतप हौदुना हक्चांगी बोर नीबगी मौता थवाई ओइब सर्गकी मफम मफम दे बुंगोगा फमिननबा थवाई बोर सिंग अदो निजब हौदुना थवाई द जिसु ख्रिस्त मानब पुंसी फंगजरगे इबुंगो थवाई असेंबनि चिंगबीब मीदो ओइजगे थवाई पांगल न चतलगी हादुना थवाई की बोर ब्लेसिंग अदुगी वैल्यू अदो खंगबा ओइरबदी अखोइना लोंब नाइदब हिंगबा लोकसेगनी गलातिया तरुक्की निपान अखोइना ngasi karamba makhalgi bor nijaribage hakchangira natraga thawaigira marupse aroiba matam yauraklaba matam sida akhoi lamjauda mangkhraba adungagi Israel gi mi singumna hakchangi Christian akhoi oiragumsi loisalasi waroi sindadi God centered life isorna ningthau oipiba punsi self centered life isana isagi ningthau oijaba punsi anigi khenabadu dang haijage God centered life kadai kawi इश्वर आई निथौ पानी है मी ओरे ओदे खंगे है मागी पुंसी खंगनी मागी पुंसी फंगलीब बोर ब्लेसिंग खुद फ्रॉम गॉड थ्रू गॉड टू गॉड ईश्वरदगी ngaktani aina phangjarise ईश्वरगी मपान फंगजबनी पुनमक ईश्वर ओइगदबनी कदाइदि यावी रोमांस 11 की 36 अदु ओइरबदी गॉड सेंटरनी पुनमक ईश्वरदगी फंगजबनी पुनमक इबुंगोगी मपान फंगजबनी पुनमक इबुंगोदा आइना पीगनी हाइबगी नंगी हार्ट अदुदा मसी अदुदि हिंगब पुंसी ओइरबदी गॉड सेंटर लाइफ नि सेल्फ सेंटर लाइफ हाइबसिना क्रमाइन खंगनी फ्रॉम मैन थ्रू मैन टू मैन Daniel 4 की 28 and 30 from man पुनमक आइगी पांदगिनी पुनमक आइना तौबनी आइगोंदगिनी through man आइगी पान पुनमक से ओइरिबनी बेबीलोन to men पुनमक प्रॉपर्टी से आई खुद लई असुमाइना पिथोकनिंगदबा आइना हाइबगी फंगबनी आइना सुमाइन सूरगा फंगबनी आइदि सी टैलेंट लेबगी फंगबनी आइना सुमाइना एक्स्ट्रा ऑर्डिनरी ओइबेदगी आइदि सुमाइना कन्न होनबेदगी फंगबनी हाइदना ईश्वर याउदना नंगोंदगी फंगजबा नंगी नपाना तौजबनी इसाना हिंजबनी पुनमक से आइना होनजबा ngakतनी हाइरदी स्टिल नंग सेल्फ सेंटर लाइफ पुनमक आइगोंदगिनी पुनमक आइगिनी आइगी पाननी पुनमक आइगी ओइगदबनी हाइबसिदी सेल्फ सेंटर लाइफ नि ख्वाइदगी अरोइबगी वहाई परें खरा अदुदी ईश्वर ने अखोइबु पामे मरुपसिंग ईश्वर ने अखोइबु पामे अदुबु अखोइनदी ईश्वरबु पामे खेनबदो खंगीब्रा ईश्वरना अखोइसे मागी ओइनिंगे अदुबु अखोइनदी ईश्वर से अखोइगी ओइनिंगे अनिगी खेनबदो खंगीब्रा ईश्वर मागी थबक माई पाकनबा अखोइसे मागी थबक सिजिन्ननिंगे अदुबु अखोइनदी ईश्वर से अखोइगी थबक माई पाकनबा अखोइगी ईश्वर ओइना माबु सिजिन्ननिंगे अनिगी खेनबदो खंगीब्रा ईश्वर मागी अनिंगबदो थुंगननबा अखोइबु कौबी अदुबु अखोइनदी अखोइगी अनिंगबसे थुंगननबा ईश्वरबु कौजै अनिगी खेनबदो नहा खंगीब्रा अखोइगी हिंगबगी सोर्स अदुदी प्रभु जीसुनी हिंगबगी इपुट अदो इबुंगो जीसु ख्रिस्तनी अखोइगी प्रोफेशन असिदी जस्ट इंस्ट्रूमेंट नि खुलाइनी ऑफिसर डॉक्टर इंजीनियर पुनमक सोर्स नते हिंगबगी खुलाइनी सोर्स दी ईश्वरनी अतैदी इंस्ट्रूमेंट नि इंस्ट्रूमेंट हाइबदी प्रोफेशन दी टाइम टू टाइम चेंज तौब याय पेंशन चतबा याय सोर्स दी अदम लेरदौबनी चेंज तौब यादे अदुगुम्बा सोर्स अदुदी अतै नते आइने जीसु ख्रिस्त की पुंसी फंगब मिकुप अदुदा सोर्स फंगब मी कौरे क्राइस्ट लाइक लाइफ ख्रिस्त मानब पुंसी अदो तालगा मधु फंगजरबदे मधुदी सोर्स नि सोर्स मीन्स सैलरी फंगलबा मी गुम्बनी गॉड्स ब्लेसिंग फंगजबा मी अदुदी ईश्वर की ब्लेसिंग ओइना पाम्बा मी अदुदी सैलरी नते बोनस फंगजबा मी गुम्बनी सैलरी कम्स मंथली ख्रिस्त मानब पुंसी ख्रिस्तना आइगी सोर्स ओइबिरबदी था खुदिंगी सैलरी दी लापगुम मतम पुनमक सीजन नाइदना ईश्वरदगी सोर्स अदो आई माना सोर्स ओइबिरबदी आई फंगनी अदुबु आइना ब्लेसिंग खक्तंग पाम्बा मी ओइरबदी ख्रिस्त अदो पामद्रबदी बोनस पाम्बा मिनी सैलरी कम्स मंथली बट बोनस कम्स वंस और ट्वाइस इन ए ईयर ईश्वरगी बोर हसदी तांगना लाकदबनी मरक मरक जीसु ख्रिस्त मानब पुंसी की महैदी सीजन नाइदना फंगनी ब्लेसिंग पामजब ब्लेसिंग दी सीजन नाइगनी
ꯑꯔꯣꯏꯕꯗ ꯕꯔꯁ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯔꯣꯃꯥꯟꯁ 11:22 ꯏꯁꯣꯔꯒꯤ ꯆꯥꯟꯕꯤꯕ ꯑꯃꯁꯨꯡ ꯁꯥꯊꯤꯕꯗ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯃꯔꯨꯞꯁꯤꯡ ꯇꯨꯈ꯭ꯔꯕꯁꯤꯡꯗ ꯁꯥꯊꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯏꯁꯣꯔꯒꯤ ꯆꯥꯟꯕꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨꯁꯨ ꯀꯛꯊꯠꯀꯅꯤ Think, consider the kindness and severity of God. ꯏꯁꯣꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ ꯆꯥꯟꯕꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯀꯌꯥꯃꯨꯛ ꯁꯥꯊꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯂꯩꯆꯤꯟ ꯑꯣꯏꯅ ꯃꯩ ꯑꯣꯏꯅ ꯃꯁꯥꯃꯛꯅ ꯆꯤꯡꯖꯔꯤꯕ ꯃꯤ ꯂꯥꯛꯇꯣ ꯃꯤꯅꯥꯏꯗꯒꯤ ꯀꯣꯛꯄꯤꯔꯤꯕ ꯏꯖꯤꯞꯇ ꯑꯉꯛꯄ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯒ ꯐꯔꯣꯕꯨ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯇꯨꯝꯅ ꯏꯖꯤꯞꯁꯤꯌꯥꯟꯁꯤꯡꯕꯨ ꯔꯦꯠꯁꯤꯗ ꯍꯥꯠꯂꯒ ꯅꯨꯡꯁꯤꯃꯟꯕꯒꯤ ꯀꯟꯕꯤꯔꯛꯈ꯭ꯔꯕ ꯏꯁꯣꯔ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯜ ꯍꯩ ꯍꯥꯏꯔꯕꯁꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯊꯋꯥꯏꯒꯤ ꯕꯣꯔ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯝꯖꯥꯎ ꯂꯃꯥꯡꯗ ꯀꯌꯥꯝ ꯁꯥꯊꯤꯅ ꯌꯦꯛꯅꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏ ꯇꯨꯝꯅ ꯍꯥꯠꯇꯣꯛꯈꯤꯕ ꯏꯁꯣꯔꯅꯣ ꯊꯧꯖꯥꯜ ꯍꯩꯕ ꯏꯁꯣꯔꯗꯨꯃꯨ ꯀꯌꯥꯝ ꯁꯥꯊꯤꯒꯦ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯆꯥꯟꯕꯤꯕ ꯑꯃꯁꯨꯡ ꯁꯥꯊꯤꯕ ꯑꯅꯤꯃꯛꯇ ꯋꯥꯈꯜ ꯇꯧ ꯔꯣꯃꯥꯟꯁ 11:22 ꯄꯨꯝꯅꯃꯛꯀꯤ ꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ